Chief Minister gi Haksel gi tengbang Cmht card asi Manipur gi hospital manga taruk tagi Henna Chatnaramdre hairi. Madusu chatnai ga chatnade ga launari ngai cherekta anabasing mipai thabainare. Maramaduna hiramasida laingakna ahenba mityeng changbinaba Manipur State Illness Assistance Fund MSIAF Demand Committee na appeal taurakli. Demand Committee asigi cherol amana hai lairabagi pankai makhada laiba AAY BPL gi imung singi miyoi singna layengbada lupa lakh ama makhai fauba tengbang piba scheme ama oiriba Manipur State Illness Assistance Fund MSIAF ki kumza ing lising ani tara nipan gi January tha faubagi oina beneficiary lising amaga chamapan kun mapan gi pithok fam thokpa lupa karor kun mapan gi senfam athubada pithok piu upai leitraba lairaba singda tengbang bagi kanaba fanghallu hairi. Chief Minister gi Haksel gi tengbang chatnaba haudringai mamangda kumza ing lising ani tara nipan gi January faubagi oina MSIAF ki scheme gi beneficiary lising amaga chamapan kun mapan gi lupa karor kun mapan pithoktana lairiba asi athuba matamda pithoktuna lairaba singda tengbang gi kanaba fanghanbiu. Manipur lengakna lamdam asigi lairaba singi pankhai gi makhada leiba imungi miyoi singi ana layengda scheme asigi makhada sanglaba chahi kaya sel gi tengbang piduna lakhi. Adubu kumza ing lising ani tara manga dagi Cmht ondringai mamang faubagi apunba beneficiary chama maudrani thoigi lupa karor kun mapan ngasi fauba pithoktana thamli. Hairiba senfam asi pithoktuna upai leijadraba singda kanaba kharadang oirabasu fanghannaba mari leinaba department singda kayara khanna haijarabasu ngasi fauba tabidana leiri hairi. Kumsing ing lising ani kunni thoida senfam asi pithoknaba mari leinaba health minister da demand committee asina memorandum pisinkibasu laikhrabani. Adubu minister na mari leinaba singda yengsinaba wafam thamkhrabasu ngasi fauba thabakta onthokpa leitri hairi. Henna ngaklibadi chahi kaya anaba singda tengbang asigi makhada kanaba fanghankhre. Adubu approve taukhraga sel pibada konadabadagi pithoraktaduna leihauriba beneficiary chaniga humfu mathoi yauna pending lairiba applicant lising amaga chamapan kun mapan asigi pifam thokpa senfam sing pithoknabagi mahutta matam manghanduna lairiba asini hairi. Sel fangduduna lairiba beneficiary sing asigi manungda heart liver cancer yauna aruba anaba makhal kaya mayoknaba miyoi sing yauri. Kaya amana tengbang fangdana laikhidre aduga kaya amana hidak lainaba sel leitabagi awaba mayoknare hairi. Cherol asina makhatana hai MSIAF ki oinadi Manipur da lairiba hospital khakta natana state asigi wangmada lairiba private amadi lenga ki hospital da layengbada su tengbang fangbagi khudong chaba lairi. Adubu Cmht gi oinadi mapan lamgi hospital di lairadana Manipur da hospital manga taruk tagi henna khudong chaba fangde madusu card asi chatnai chatnade haiduna awaba mayoknaribani hairi. BPL natraga AAY gi imung singna Cmht card painaba hotnabadasu achau awaba ama mayoknari maramasina upai leijadraba lairaba beneficiary singi khanduna fangfam thokpa tengbang asi pithokpiu awaba taraba singda kanaba asi matam chana fanghanbinaba cherol asina appeal taurakli.